social media da video kaya ama mathang viral oirakri hariba thawdo singarang Kuki militant singnaba singna police station da Bijang village room digi atat kham leitana nomai caption kibine hari hariba nomai kaw kibigi sakta masi social media singda viral oire masi danatana social media da thadorokwa video footage khara dasu zomi gi viral Kuki singna mai thakibig sakta masu ulakli loinana hauji akan mamongda tension lairi hariba video footage sing sigi marakta su aso open yawbagi mami ama ambulance hapkalaba pukhibagi sakta mamasu yawrakli Security Leitabadagi Myanmar macha sangsilalaga posai hurankhri moregi tungan malaikai singda leiba bunker singda security leitabagi khudong chaba lauduna Myanmar dagi sangsilakpa nisa chaba singna yung kaya dagi posai huranbagi thabak sathari hari misam ngaknaba sariba bunker singda security leitabagi khudong chaba lauduna Myanmar dagi sangsilakpa nisa chaba singna mi leitraba amadi mi leiriba yum yauna thang ten ulaga kihanduna numidang kaktanatana nungthil pawopta phawa pot uran mamadi pochai lakpagi thawdok kya leptana satharakli hari English nganiga kungo humdoi gi me ahumdigi horakhiba kangluki iranga sina maram oiraga moreda leramba maitei sina lanje natunu Imphal da hangba relief camp singda sangjapam lauduna laikhibagi khudong chaba lawraga thawong sing asi satharakibani hari Lanjera kraba Meetei sing leramba yum sing ngak senabagi damakta sariba security gi bunker sing ado security na ningthina ngak selinga gi matamda huran chinthi gi thabak kaya thoklamdi adubo mafam kharada haujikti hariba bunker sing asida security na ningthina ngak sendabadagi pochai huran gi thawdok kaya thokgi sang hengalakti baneri Housing oirakliba phiba masida Manipur government ki maikaidigi bunker sing the security matik sana thambiduna moregi Meitei leikai sing the pochai huran bigi thawdok thokliba sing asi makhatana thokan bigano haina moredagi lanjen naraklaba Meitei singna phungdok narakli Kauktruk amasum kadang banda English singani ke kunga marida drone bombing satakhibadu naunu yengsinba mathau tari Thasigi taraga homdoi laibasigi airport ahumdagi NIA National Investigation Agency na mireibak masa taret US nationalist ama European masa taru Ukrainian fagat pengamkiba sina India da tourist visa da laklaga lokain Mizoram na sangduna ngamkhailan sakhiduna Myanmar gi sin state ma phamdugi ethnic armed group sing unaruba amasum drone warfare amadi drone jamming gi training pirubani makhoi taret asi special NIA court Patiala House Court puthoklaba matungna numit taraga mathuini Mars kunga threat fawi NIA gi custody da remand piduna makhata ba investigation sathari NIA na makhata na foreigner singa sina training pibudana tana Europe tagi masing yamlaba drone kusu khulai amadi jamming hardware na singba India phawna puraktuna Myanmar da leiribi ethnic rebel singda supply tarongki haibasu phungdorakli matang sida hokiba sei inglisingani ga kunga marigi September da Imphal West district ki manung sanba Kauktruk amasum Kadangban area da Koki lalhaubani singnaba singna weaponized drone sizinaduna Meitei khul singda bomb thadaraktuna misimina thokiba thawdok sing naunu yengsanbam thoi haina pawgi likhun sing asina phungdokli Panmayavadi September amada thokiba drone bombing gi case asida phayengdigi ngangbam surbala devi sei kunthraga mathui kobi nupi ama sikhibaga natana sei taraga mathurum surabi masa nupi ama su sokhibane drone bombing aduda impact tv gi pawmi ama su bomb masina sokhibane case asimaksu NIA na paihibane security agency singi report matung in English singani ga kunga marida Imphal satakhiba drone bombing ado ningthina train tawrabe expert singi khutyawi habigi singnaba wapum phongdokpa lekhi Manipur police ki maikaidigi state asida ethnic conflict thokiba thawdok singda drone sizinaduna bomb thadaba sing English singani ga kunga marigi September gi sina ahan man heba wapam phongdokhibane
Kokila lawu oigani singnabasingna Imphal West ki Kautrukta high-tech drone sisinaduna masing yamlaba RPG kya Meetei-kuki thadakhiba si thajaningai oidaba attack amani haibasu local police na phongdokhibasu laikhrabani. Kautrukki attack adugi matungna Assam Rifles ki maikei anti-drone system Manipur deploy tawduna matungna sigum attack asingak thonaba honakhibani. Myanmar thokliba civil war amasu Manipur thokliba kanglukki hana sunaba sida deep state ki khut yawra haibasi yamna singaningai wari. Maramdi Pagalaba foreign nationalist sigi commander oriba Americans Matthew Ron Bandai hana conflict area sing the Satun America gi interest kaktada thabak tokiba crime record yamna lereba mi amani. Solely Sons of Liberty International haiba non-profit security contract company ama Aaron Bandai na English ngani ki taraga marida linkaki masigi mamang English ngani ki taraga mathoida Muammar Gaddafi regime ki mayokta Libyan rebels singa punduna lanthing narami amasu mapamadura pharaba matuna America gi CIA gi maikedi akanwa pressure piraktuna Aaron Bandai si thadokibani hairinsu pawgeli khunasina phungdurakli Kuki militants ni attack sa tharakpada government na tuminna laiseli TNL Ukrul district Kuki lalawbusing hingsa gi thabak sa tharakpada thingmangamdaba amasum santigi wari sanabada tangkhul sing yahondaba si law and order pungkai kai ritakpani haina tangkhul nagalong TNL gi working committee na Manipur government ki matakta maral sirakli working committee sigi media cell thadorak pasirolamada India government ki suspension of operations through agreement sanariba Kuki lalawbusing na sinakaithel kulda hanjin attack torakpada Manipur government na tuminna laisili Mamang thagi kungo humdoi Kuki militant singna Sina Kaithilgi Lungtari area gi community reserve forest area da attack sa tharaktuna misam sing tamna nomai kapsin ba amasum laumi amabuna phaduna pokhibuki thaudok laikri hari Sina Kaithil village authority ki maikedi hanjin appeal torabasu Manipur Rifles ki personal kuntra amasum mari sup regiment gi troop amakak deploy toki Masigi matung March taraga mapanda Kuki militant sina kaithil kulda amuhana attack sa tharaki amasum tha sigi kunga mathuidu sina kaithil kuldagi mama masa mana anakpada leiba makhoigi ingkholdagi kobi hekpa satpada nomai kablakpadagi pung kaya thokpa ngamna laikhi amasum kona thangda regiment gi kangmuna kanki tha sigi taraga mapandagi hauna sina kaithil gi miyamna akitu jungna lairakli eduga Kuki militant sina maning tamna satoksin tawduna hingsa gi thabak sa thabada government na tumina lasli tangdu laitaba phibamna hanjin hanana ba masum aran ma thabak tawri bising phana ba government na khudakte miyeng sangadabani hanasu sirol sida hairi mamang sahi gi December taraga nipana government ki sirol amana Kukizau council laiti haina phongdo pa laikhrabasu chief minister Y Kemchan singana Kukizau council ka thas ki kunga mathoire karigidamak unakhibano haina hangli legal oidaba masum administrative framework amagi manungda laitabalup amaga unabani haina lawi hadi Urkhul district ki hauzik tangkhul amasum Kuki singi marakta lairiba tension solution na bhonabada karigidamak Naga mihut yahondri bano wari sanabadu naga ki mihut yaudana minister na kari wa khanari bano masidi democratic framework fugai bat hong ne hari tha sigi kungani thu litan mana ke national highway 202 da Kuki militants na gari singdagi tax khongat pegi thabak sataki tangkhul katam na saklong TKS na litan mass democratic procession sa thana bohona ba government na thajaba pirabasu tax khongat pegi thaba si adumak satharakpani masina takpadi state government asina state asida santi lehan bada thawai yaudi natragana piki ba thajaba du ikai khumnadabani haina lawi February 9 ni horakhi bi irang asida NSNIM pushilakna bohona ba silebthibani irang asina NSNIM yawba laiti du Kuki militant singdi phong yawi haba mek singli tangkhul naga singna volunteer sing khaktana masagi hak amasung ipai pusuna thamlama lamngak sena bohonari hari committee gi maikedi gi su agreement ngaktuna Kuki militant singna sina kaithil terrorism gi mayok khudakta thabak lokhatpa ain gi wangbra tax loba militant sing takhona ba litan gi Mahadev Phau gi national highway 202 gi sarukta police sing deploy tawba social media sizinaduna aranba paw sandogli bising gi mathakta information technology act 2000 amasum bharatiya naya sanitiya 2023 gi makhada Kuki sing gi social media users sing legal action lokhatlo haina demand tawri sina khaithel khul question nur thambag samanari khunja sing mi painari
Urkhol district ki khanung sup thangba sarukta leiba Sina Kaithil khulasi haukiba March taraga mapandagi nomai kapsin duna attack tarapadagi khunja sing chathokpa ngamdana question duna thambaga pangkhak oireri tha asigi kunga mathoi da khulai matik chana paiba kuki militants na khulasida nauna amu attack satarki eti adu pungpham sa manana maikai mari dagi mangjongna sin mong sa tharkibani eti adu da kuki militants sing da lethot cell sing sizinabana mafam aduda afaba amasum asokpa makal ki khulai sing yawbagi sing na pasang leiri khul aduda leiriba maha regiment ki kangbu adu ahoba bongi makol tarakpadagi khudakta handuna nongmai kapki numidangi matamda makha tana nongmai kablak ba masum defensive operation oina maha regiment gi ahing pung 13 minute 10 thurom taba matamda pera flagger sing nongthak ta kapki Sina Kaithil ga nakna leiba koki khul leplen kanboy gari sing lakpu ubada miyam de hena akiba ponki sab sab gari masing khang ngamdrabasu sangsilakli gari sing adu mamangi numidang na mari supa mahar regimena tingpi bung tamna thindokhiba sing adu oigini leplen tamna lakhiba gari sing adu koki misam singi gari ni haiba khang ngam khiyari marak shir thang janum ki nungthil Sina Kaithil gi mama masana labukta mana masing hek pasat pada nomai kapsilakpadagi tholak ngamdra laikhibadagi mahar regiment gi kangbu Casper Mine protected gari ani season aduna kan mangamkhri gari ani edu lepland lomdigi tingpi bung khulta balami satuna mama masadu kan khibnari Sina Kaithil gi khunja sing gi maikedi yamna sakti leiba explosive sing hanjin season aduna misam sing attack sa tharakpada nungnang ba phungdok pa galoinana militant sing gi thaba si lephanana ba state government khudok to miyeng sangbi hari Kuki Jau Council gi chairman Henlian Thangi yumne attack tokri Manipur gi chief minister yumnam Khemsan ga Guwahati da wari sanakhiba KZC Kuki Jau Council gi chairman Henlian Thanglet ki yumda Jaumina ha sing attack satakri press ta phangwa paug nai English ngani ga kun go humdoi digi hauduna Manipur thulak liba maite ma su Kuki Jau ani ki marak thoki pa kanglu ki iranga mari lenina Nahan Guwahati da chief minister yumnam Khemsan ga KZC ga mifam pangthoki ba du yaning da ba phongdok tuna ngara nungthil pung ani ga minini purom tabra Kuki Jau na ha kaya na KZC gi chairman Henlian Thanglet ki yumda nung thomjin me yawn attack satakhi KZC gi chairman gi yumda ngak sian bigi thabak toribi security force sing bu miyamna namkhai dun attack sa tharakpadagi security gi meke digi miyam tu tan khaina ba tear gas shell kya kapthoki security na tear gas kapadagi miyam adu kainaki matungda amung hana punsinduna chairman gi yumne attack tona bkhona khiyari thawdu adugi paw phangbadi gi hen security force sing mafam adu sangsilaktuna miyam adu control to khiyari security na tankhai khraba matungda amung hana Chuchampur town gi tuan mafam singda miyam punsinduna lambi thingba amadi makhal makha gi khongjang kya sangsing khiyari panmaya abadi english ngani ga kun go humdu gi me ahum digi hauduna Manipur da maite amasung Kuki Jau gi marakta satharakliba kanglu kirang sigamari leina ihan hanbu oina Nahan Manipur government ki chief minister yumnam Khemsan Kuki Jau Council gi lusingba singa Guwahati da mipam pangthoktuna irang asigi waroisin purakna ba khongthang lokhat pawkhibani Nomai kapse lakpada amasokli Urkhol district ki manung sanba tingpi bung leple lambi da lakpa auto rickshaw ama sakhang da bising nomai kapse lakpada mi amasokli hari haiba thawdo asigi matana police ta ki munga pauna hai thawdo asi Nana yuk pung mapan makhairam tab matamna thokibani sakhang da bising nomai kapse lakpada ki soklaba adudi dongsum khuldagi kimneng baiti sei nifu manga mapuroiba paukam baiti kawi hari sakhang da bising aduna satharaki be attack aduda Kemnengi ye thangba makhong nongmai maru pandun sokibani loinana autori sodu tongduna lakwa mi khara su khangaudun nongmai kapsilakhiba duda autori sodu sitpadagi aso opan yauki Asokpa singadu manak nakpa hospital pukhatuna layengki ari Pharaga pukhiba village sipki loina bi rescue tawri thasigi taraga mapan gi numidana Kuki militant singnaba khulai paiba singna sakpi karong ps na konba ravalon village ki sip sungpi ngamrungi loina bi tin khosin haukipu pharaga pukhibadu Chandela masum Chuchampur police na thasigi kungi numidang na Chuchampur gi el molkot khuldagi rescue tawre hari bomb pokhai ama ata thokre grenade thamjilamle Imphal East district ki Porampat police station ki manung sanba khurai singang bam laikai thingom lerakta bomb ama pokhai dun ama ata thokri thawbal duna lambi da grenade ama thamjilamle ngarang ayuk pung taraga ni thuki minute yang ka manga num tab matamna thokiba bom pokhai bigi thawdo dugi matangda press ta phangwa pauna hai bom adu khurai singang bam laikai yangol ning thau harau bung manak pokhai ki bani pawge likhun sing hai ngarang ayuk angan bada khurai singang bam laikai
thingom lerakta leiba miyoi singna ahoba makhol ama taki miyam tholaktuna yengwada bom adu yangoi ningthau harawu marakta pokhaiba oiramki hadi bom pokhaiba duda marak nakpada leibi yum khara ama ata thoki thaudo adugi matangna youth social development organization kam club library center khurai changam laikai thingom leirakna porompat police station report tawkhibaga loinana matungda miyam da aki akhang nanghanba thaudo amu hana thokondana ba thabak lokhotpina ba taksinki laikai adugi miyamna mi kungna tawa yumlakta asigumba bom pokhaibagi thaudok thuanduna miyamda aki akhang nanghanba thaudok thuanbidana basu appeal tawraki amaramna Thobal police station ki manung chanba Thobal kaithil leiba Thobal tu mayang Imphal auto parking maraki lambi paringda ranumi yungba adwaida hand grenade ama thamjilamle pawgele khunjing hai hand grenade adu Thobal kaithil leiba soibam variety store amasum second center amagi marakta auto parking marakta lambi da thamlamba du lambi asat walk sing thengna rakhibane bom lerambagi pawhek phamaga Thawal police ki team ama mafam adu sangsilaktuna mafam adu question laga thamduna mi sangana thamki tungda state bomb export amasum district mobile forensic unit sing laklaga tungda pungani ga mini kulom tabra aso engam yaudun lakhotki Thawal police na thaudo adu ki matangna case ma lakhotpaga chigatpa hokhreri Thabak lakhotpa hore aini yadaba mongda singna nongmai paiba kangbu khara adumak leiriba si thingna ba security gi oiba akarma section tharang sing lakhotpa hore haina se minister wai khemsana Imphal da permission na phongdokre se minister na hai security gi mifam pangthok tuna kapna riba mafam adugi nakal ani gi mak security gi operation cha thana sem sari hariba mafam asi yamna sensitive oibana se minister ama oina wa yamna ngangmu sunuaiti soiba manba wafam maset ama phawbuda yawbuda wathok oigani haina makna makha taki Moreda Krorsa marungi drug fogatkhri haukiba thangza numita More police na konba Tengnopal district ki Sawang phaida leiba yum amadigi security force na lupa Krorsa marungi oigedaba samna ice hairaga khangnaba crystal methamphetamines kilogram 13.4 da sell oina lupa crore aniga fogali drug ki kaithela sengba sengdabagi matung ina kilogram amada lupa crore manga dagi tara phawgi sangda leiba drug singadu fogathiba iyunggi mapu laukthoktabaga loinana mi phab natragana phadabagi matangna su security force na phongdoraktri hadi